ꯅꯨꯡꯁꯤꯅ ꯅꯃꯥꯏꯗꯣ ꯈꯥꯝꯗꯦꯛꯑꯅꯤ ꯀꯗꯥꯏꯗ ꯆꯪꯂꯒ ꯇꯧꯔꯨꯔꯤꯅꯣ ꯑꯗꯨꯕꯨ ꯏꯅꯥꯎꯕ ꯅꯪꯕꯣ ꯏꯅꯥꯎꯕꯅ ꯅꯪ ꯅꯃꯥꯟꯅꯕꯤ ꯇꯧꯉꯝꯕꯤ ꯍꯤꯡꯆꯥꯕꯤꯁꯦ ꯑꯁꯤꯅꯅꯦ ꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏꯕ ꯅꯨꯡꯁꯤꯅ ꯁꯅꯥꯊꯣꯏꯅꯔꯣ ꯏꯅꯥꯎꯕꯅ ꯄꯦꯒ ꯄꯦꯁꯤꯟꯅꯩ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛꯀꯁꯨ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯁꯅꯥꯊꯣꯏꯅ ꯐꯔꯤꯅꯤ ꯅꯣꯏ ꯅꯇꯩꯃꯅ ꯀꯩꯗꯧ ꯉꯝꯖꯗꯣꯏꯕ ꯀꯦꯁꯤꯟꯅꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯅꯨꯡꯁꯤꯅ ꯍꯩꯃꯥ ꯁꯅꯥꯊꯣꯏꯅ ꯅꯪ ꯑꯃꯁꯨ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯅꯨꯡꯁꯤꯅ ꯏꯅꯥꯎꯕ ꯅꯃꯥꯏꯗꯣ ꯑꯝꯇ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯨꯅ ꯊꯨꯝꯍꯧꯔꯨꯁꯨ ꯅꯠꯇ꯭ꯔꯗꯤ ꯄꯣꯡꯈꯠꯂꯛꯑꯅꯤꯌꯦ ꯏꯅꯥꯎꯕꯅ ꯈꯪꯅꯤ ꯑꯩꯅ ꯐꯨꯕ ꯉꯝꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤꯕ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯛꯎꯔꯅ ꯅꯨꯡꯁꯤꯅ ꯁꯅꯥꯊꯣꯏꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯏꯅꯥꯎꯕ ꯃꯃꯥꯏ ꯈꯨꯝꯂꯒ ꯊꯣꯛꯈꯤ ꯁꯅꯥꯊꯣꯏ ꯅꯣꯛꯊꯣꯔꯛꯂꯦ ꯑꯗꯨꯒ ꯐꯝꯊꯩ ꯅꯨꯡꯁꯤꯅ ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣ ꯃꯋꯥ ꯑꯣꯏꯗꯣꯏꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯕ ꯉꯝꯃꯤꯅꯦ ꯁꯅꯥꯊꯣꯏꯅ ꯅꯪꯗꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯆꯍꯤ ꯃꯥꯟꯅꯔꯤ ꯑꯩꯅꯕꯨ ꯍꯜꯂꯝꯒꯅꯤꯅꯦ ꯅꯪ ꯅꯅꯥꯎꯄꯥꯁꯦ ꯅꯪꯗꯤ ꯅꯪꯉꯣꯟꯗꯒꯤꯁꯨ ꯆꯍꯤ ꯍꯟꯕ ꯗꯥꯊꯣꯏꯕꯒꯤ ꯊꯨꯟꯗꯒ ꯀꯥꯎꯈꯤꯗꯥꯏꯅꯦ ꯅꯨꯡꯁꯤꯅ ꯌꯥꯔꯤꯕ ꯆꯤꯡꯊꯣꯛꯅꯒꯨꯝꯁꯦꯕ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯏꯒꯗꯨ ꯇꯩꯊꯣꯛꯆꯩ ꯅꯨꯡꯁꯤꯅ ꯑꯌꯥ ꯏꯆꯥꯁꯦ ꯇꯨꯝꯃꯦ ꯅꯣꯏ ꯑꯅꯤꯒ ꯈꯟꯅꯩꯉꯩꯗ ꯏꯆꯥ ꯇꯨꯝꯕꯒ ꯈꯪꯍꯧꯗ꯭ꯔꯦ ꯏꯆꯟꯅ ꯈꯪꯉꯤꯕ ꯑꯩꯗꯤ ꯍꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯅ ꯃꯌꯨꯡ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯏꯆꯟ ꯀꯗꯥꯏ ꯑꯩ ꯄꯝꯕꯤꯒꯦ ꯏꯆꯟꯅ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯄꯝꯒꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯀꯩꯅꯣ ꯁꯅꯥꯊꯣꯏꯅ ꯅꯪ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯅꯨꯡꯁꯤꯅ ꯅꯣꯏꯁꯨ ꯍꯣꯡꯉꯛꯈꯤꯅꯤꯗ ꯏꯆꯟꯅ ꯑꯌꯥ ꯏꯀꯥꯎ ꯀꯥꯎꯋꯦ ꯁꯅꯥꯊꯣꯏ ꯑꯩꯒꯤ ꯕꯦꯒꯇꯒꯤ 3,000 ꯂꯧꯊꯣꯛꯑꯒ ꯅꯨꯡꯁꯤꯗ ꯑꯝꯇ ꯄꯤꯌꯣ ꯁꯅꯥꯊꯣꯏꯅ ꯅꯪ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯄꯥꯡꯉꯤꯔꯣ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤ ꯅꯤꯡꯉꯣꯜꯂꯤꯗꯅ ꯃꯕꯨꯡ ꯑꯅꯤꯒꯤ ꯊꯕꯥꯇꯣꯟ ꯏꯆꯟꯅ ꯉꯥꯡꯗꯅ ꯂꯩꯔꯅꯨꯋꯣ ꯁꯅꯥꯊꯣꯏꯅ ꯏꯆꯟꯒꯤ ꯕꯦꯒꯇꯒꯤ 3,000 ꯂꯧꯊꯣꯛꯂꯒ ꯅꯨꯡꯁꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯁꯦ ꯅꯪ ꯅꯇꯥꯅ ꯄꯤꯕꯅꯦ ꯅꯨꯡꯁꯤꯅ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯉꯥꯡꯒꯤ ꯂꯤꯛꯁꯨ ꯁꯥꯕꯤꯔꯦ ꯑꯗꯨꯒ ꯇꯣꯈꯥꯏꯅ ꯑꯃꯨꯛ ꯏꯆꯟꯅ ꯑꯁ ꯅꯣꯏ ꯑꯅꯤꯁꯨꯕ ꯇꯥꯇꯣꯟꯅ ꯄꯤꯔꯛꯄꯅꯤ ꯀꯩꯅꯣꯅꯦ ꯅꯨꯡꯁꯤꯅ ꯇꯥꯇꯣꯟꯅ ꯏꯆꯟꯅ ꯇꯥꯆꯧꯅꯁꯨ ꯅꯍꯥꯗ ꯌꯦꯛꯀꯅꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ ꯑꯗꯨꯒ ꯏꯆꯥꯊꯣꯏꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯨ ꯍꯥꯏꯔꯛꯑꯦꯅ ꯇꯝꯃꯣ ꯍꯥꯏꯔꯛꯏꯅꯦ ꯅꯨꯡꯁꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯁꯅꯥꯊꯣꯏꯅ ꯍꯩꯃꯥ ꯃꯕꯨꯡ ꯑꯅꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯅꯕ ꯊꯧꯖꯥꯜ ꯄꯤꯔꯒ ꯃꯥꯅ ꯀꯞꯇ ꯍꯣꯠꯅꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯅ ꯏꯕꯨꯡ ꯂꯩꯕ ꯀꯥꯏꯁꯦ ꯅꯨꯡꯁꯤꯀꯣ ꯊꯣꯏꯕ ꯉꯥꯡꯗꯅ ꯆꯪꯉꯛꯏ ꯊꯣꯏꯕꯅ ꯈꯨꯠꯁꯥꯗꯤ ꯂꯩꯇ꯭ꯔꯦ ꯂꯋꯥꯏꯒ ꯂꯣꯏꯅ ꯃꯨꯟꯗꯧꯔꯦ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯨꯛ ꯀꯞꯄꯤꯔꯥ ꯅꯣꯏ ꯑꯍꯨꯝ ꯀꯨꯏꯅ ꯎꯅꯗ꯭ꯔꯦ ꯀꯥꯏꯅ ꯀꯞꯃꯤꯟꯅꯩꯔꯕ ꯏꯆꯟꯅ ꯊꯣꯏꯕꯅ ꯊꯤꯅ ꯇꯧꯕꯤꯌꯦꯅ ꯋꯥꯀꯠꯂꯤꯕ ꯁꯅꯥꯊꯣꯏꯅ ꯍꯥꯏꯒꯨꯝꯕꯗꯅ ꯊꯣꯏꯕꯅ ꯊꯤꯅ ꯐꯨꯕꯤꯔ ꯃꯥꯜꯂꯦꯗ ꯅꯨꯡꯁꯤꯅ ꯅꯣꯏ ꯑꯅꯤ ꯍꯧꯔꯛꯑꯕ ꯊꯣꯏꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯅꯣꯛꯂꯒ ꯐꯝꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯊꯣꯏꯕꯅ ꯑꯁꯦ ꯃꯤꯠꯅ ꯀꯟꯅ ꯐꯥꯎ ꯌꯦꯡꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯍꯥꯟꯅ ꯌꯦꯡꯉꯝꯕꯩ ꯋꯥꯅꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯩꯅꯦ ꯏꯪ ꯇꯞꯄꯤ ꯃꯧ ꯑꯣꯟꯈꯤꯕꯩ ꯋꯥꯅꯤꯗ ꯅꯨꯡꯁꯤꯅ ꯑꯁ ꯀꯔꯤꯅꯣ ꯃꯈꯨꯠ ꯀꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯊꯣꯏꯅ ꯑꯌꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯈꯨꯠꯀ ꯄꯥꯏꯌꯦ ꯏꯆꯟꯅ ꯑꯩꯗꯤꯕ ꯊꯣꯏꯕ ꯅꯪ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯐꯝꯕ ꯉꯝꯗꯧꯔꯤꯒꯦ ꯊꯣꯏꯕꯅ ꯊꯣꯛꯑꯒꯦ ꯑꯩ ꯐꯨꯔꯤꯠꯁꯦ ꯑꯝꯇ ꯁꯤꯟꯒꯦꯅ ꯆꯪꯉꯛꯄꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯑꯩ ꯑꯃꯨꯛ ꯉꯥꯎꯔꯛꯀꯅꯤ ꯅꯨꯡꯁꯤꯅ ꯐꯨꯔꯤꯠ ꯍꯥꯏꯗꯣ ꯊꯣꯏꯕꯅ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯂꯧꯔꯒꯦ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯞꯅ ꯍꯜꯂꯨꯀꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯍꯧꯒꯠꯂꯒ ꯐꯨꯔꯤꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯈꯤ ꯁꯅꯥꯊꯣꯏꯅ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯊꯣꯏꯕ ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯅꯤ ꯃꯤ ꯁꯦꯟꯅꯕ ꯂꯩ ꯏꯆꯟꯅ ꯁꯅꯥꯊꯣꯏ ꯍꯧꯔꯛꯑꯕ ꯅꯪ ꯁꯅꯥꯊꯣꯏꯅ ꯀꯩꯅꯣ ꯍꯧꯔꯛꯑꯕ ꯅꯪ ꯀꯥꯏꯗꯦ ꯅꯨꯡꯁꯤꯅ ꯅꯣꯏ ꯑꯅꯤ ꯑꯩ ꯈꯪꯍꯟꯗꯅ ꯀꯔꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯋꯦ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯀꯥꯏꯅ ꯅꯥꯊꯩꯔꯒ ꯊꯝꯃꯤꯔꯕ ꯏꯆꯟꯅ ꯅꯪꯃꯁꯨ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯕ ꯁꯅꯥꯊꯣꯏꯅ ꯊꯣꯛ ꯍꯦꯛꯇ ꯈꯥꯕꯒꯤ ꯋꯥꯔꯤ ꯅꯨꯡꯁꯤꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯁꯤꯜꯂꯤ ꯁꯅꯥꯊꯣꯏꯅ ꯑꯗꯨꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯃꯥ ꯍꯧꯖꯤꯛꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯥꯕꯗꯨꯅꯅꯦ ꯇꯨꯡꯗ ꯃꯃꯤꯗꯧꯅ ꯀꯣꯏꯅ ꯏꯟꯅꯔꯒ ꯂꯩꯔꯕꯅꯦ ꯅꯨꯡꯁꯤꯅ
ꯑꯗꯨ ꯌꯧꯔꯒ ꯀꯔꯤꯒꯤ ꯋꯥꯖꯗꯣꯏꯕ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 2-3ꯁꯦ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯒ ꯃꯥ ꯍꯤꯡꯉꯤꯗ ꯑꯣꯏꯔꯁꯨ ꯈꯪꯍꯜꯂꯛꯎꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯅꯊꯃꯣꯏ ꯄꯠꯂꯒ ꯄꯨꯝꯂꯒ ꯂꯩꯕ ꯀꯣꯏꯈꯥꯏꯗꯧꯅꯤ ꯀꯩꯅꯣ ꯊꯨꯡꯅꯔꯅꯤ ꯍꯥꯏꯕꯁꯨ ꯂꯩꯕ ꯅꯠꯇ꯭ꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯁꯥꯒꯤ ꯈꯜꯂꯒ ꯂꯪꯊꯣꯛꯀꯗꯧꯅꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯗꯨꯗꯤꯅꯦ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯤ ꯀꯣꯏꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯨꯡꯅꯕ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯁꯅꯥꯊꯣꯏꯅ ꯑꯩꯅꯁꯨ ꯃꯗꯨ ꯍꯥꯏꯕꯅꯦ ꯃꯥ ꯂꯧꯗꯦ ꯏꯆꯟꯒꯤ ꯃꯀꯣꯛꯇ ꯏꯜꯂꯤ ꯏꯆꯟꯅ ꯇꯧꯔꯛꯀꯅꯣ ꯁꯅꯥꯊꯣꯏꯅ ꯅꯪꯅ ꯌꯥꯝ ꯅꯨꯡꯗꯥꯡꯔꯦꯝꯕ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕ ꯅꯠꯇꯤꯌꯦ ꯅꯁꯥꯗꯣ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯅ ꯂꯩꯃꯜ ꯑꯣꯏꯔꯒ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯜꯂꯤꯔꯕ ꯍꯅꯨꯕꯤꯗꯧꯅ ꯑꯍꯤꯡꯒ ꯀꯞꯄꯒ ꯂꯤꯜꯂꯤꯗꯣ ꯑꯩꯈꯣꯏ ꯈꯪꯉꯝꯃꯣꯏ ꯅꯤꯡꯉꯤꯔꯣꯕ ꯍꯥ ꯇꯧꯕ ꯌꯥꯏꯌꯦꯅꯦ ꯄꯪꯇꯧ ꯇꯧꯅꯨꯍꯦ ꯅꯪ ꯅꯨꯡꯁꯤꯅ ꯂꯣꯠꯄ ꯌꯥꯏꯌꯦꯅ ꯄꯪꯂꯣꯠ ꯂꯣꯠꯀꯅꯨ ꯅꯪ ꯁꯅꯥꯊꯣꯏꯅ ꯀꯞꯄ ꯌꯥꯏꯌꯦꯅ ꯄꯪꯀꯞ ꯀꯞꯀꯅꯨ ꯅꯪ ꯅꯨꯡꯁꯤꯅ ꯅꯪ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯅꯁꯥꯅ ꯁꯦꯝ ꯁꯥꯔꯣ ꯏꯆꯟꯅ ꯑꯩꯒꯤ ꯋꯥꯗꯤ ꯐꯔꯛ ꯇꯥꯔꯛꯀꯅꯨ ꯋꯥ ꯂꯣꯏꯔꯦ ꯑꯇꯩ ꯀꯩꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯏꯆꯟꯅ ꯍꯥꯏꯖꯕ ꯑꯅꯤꯗꯨꯅ ꯇꯥꯕꯤꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯅꯥꯊꯣꯏꯅ ꯒꯥꯔꯤ ꯏꯜꯂꯒ ꯊꯧꯃꯤꯟꯅꯔꯛꯂꯦ ꯅꯨꯡꯁꯤꯁꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯏꯕꯅꯤ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯉꯁꯥꯏꯗꯒꯤ ꯁꯪꯗꯨꯅ ꯂꯩꯔꯤꯕ ꯈꯥꯕꯗꯨ ꯒꯥꯔꯤꯗꯒꯤ ꯄꯟꯊꯗꯅ ꯀꯨꯝꯊꯔꯛꯑꯒ ꯑꯍꯨꯝꯗꯨ ꯇꯝꯅ ꯂꯥꯛꯏ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯗ ꯈꯥꯕ ꯂꯥꯛꯏꯕꯗꯨ ꯏꯪꯒꯤꯠ ꯇꯧꯔꯒ ꯇꯥꯛꯏ ꯁꯅꯥꯊꯣꯏꯅ ꯇꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯛꯑꯦ ꯉꯁꯥꯏ ꯂꯥꯛꯄꯗ ꯂꯩꯍꯧꯕꯅꯦ ꯍꯜꯂꯝꯗ꯭ꯔꯤꯁꯤꯅꯤ ꯅꯨꯡꯁꯤꯅ ꯈꯥꯕ ꯎꯕꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ ꯏꯃꯥ ꯅꯣꯏꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗ꯭ꯔꯣ ꯅꯣꯏ ꯈꯥꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝꯃꯨꯡ ꯅꯨꯡꯗꯥꯏꯔꯦꯝꯕꯒ ꯃꯥꯟꯅꯒꯦ ꯇꯧꯏꯅ ꯁꯅꯥꯊꯣꯏꯅ ꯆꯠꯂꯣꯗ ꯅꯪꯁꯨ ꯅꯨꯡꯁꯤꯅ ꯑꯍꯣꯏꯕ ꯑꯁꯤꯅ ꯈꯔ ꯃꯁꯥ ꯃꯎ ꯐꯕꯒꯤ ꯋꯥꯅꯦ ꯁꯅꯥꯊꯣꯏꯅ ꯅꯨꯃꯤꯠꯇꯣ ꯀꯥꯏꯗ ꯄꯥꯟꯒꯦ ꯑꯁꯨ ꯌꯥꯝ ꯈꯦꯠꯅꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯅ ꯍꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯁꯨꯝ ꯃꯥꯟꯕꯩ ꯋꯥꯅꯤ ꯀꯩꯅꯣꯅꯦ ꯅꯪꯁꯨ ꯈꯥꯕ ꯌꯧꯁꯤꯜꯂꯛꯄꯗ ꯏꯆꯟ ꯅꯨꯡꯁꯤꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯈꯤ ꯀꯨꯏꯅ ꯉꯥꯏꯔꯛꯂꯒ ꯏꯆꯟꯅ ꯃꯍꯥꯛꯄꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄꯗꯨꯗ ꯈꯥꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯕ ꯃꯥꯜꯂꯦ ꯏꯆꯟꯗ ꯋꯥꯀꯠꯄꯣꯏ ꯋꯥꯔꯧꯕꯣꯏ ꯇꯧꯔꯒ ꯏꯆꯟ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯍꯩꯅꯗꯅ ꯂꯣꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯂꯣꯠꯀꯅꯨ ꯅꯪꯅ ꯐꯅ ꯂꯣꯠꯂꯕꯁꯨ ꯅꯪꯅ ꯐꯅ ꯆꯦꯜꯂꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯠꯄꯗꯤ ꯅꯪ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯈꯟꯖꯔꯒ ꯑꯁꯨꯛ ꯅꯨꯡꯁꯤꯖꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯑꯩꯕꯨ ꯍꯤꯡꯖꯥꯏ ꯇꯝꯕ ꯅꯨꯄꯥꯔꯕ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯒ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯆꯒꯠ ꯆꯒꯠ ꯇꯧꯕ ꯌꯥꯕ ꯃꯇꯝꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯁꯅꯥꯊꯣꯏꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕꯗꯨ ꯑꯣꯏꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯈꯥꯕ ꯑꯗꯨ ꯌꯧꯅ ꯀꯔꯤꯒꯤ ꯋꯥꯕꯤꯔꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯅꯨꯡꯁꯤꯁꯨ ꯁꯅꯥꯊꯣꯏꯒꯤ ꯋꯥꯗꯨꯗ ꯋꯥꯄꯥꯡꯁꯜꯂꯛꯏ ꯇꯥꯃꯣ ꯈꯥꯕ ꯏꯆꯟꯁꯦ ꯃꯆꯤꯟꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯇꯥꯃꯣꯗ ꯌꯥꯔꯕꯅꯤ ꯈꯟꯕꯤꯔꯣ ꯏꯆꯟꯅ ꯅꯨꯡꯁꯤ ꯏꯆꯟꯅ ꯀꯧꯔꯛꯏꯗꯨꯗ ꯇꯥꯁꯤꯟꯅꯗꯦ ꯅꯨꯡꯁꯤꯅ ꯇꯥꯃꯣ ꯈꯥꯕꯅ ꯑꯄꯥꯝꯕꯗꯣ ꯌꯥꯔꯕꯅꯤ ꯈꯟꯕꯤꯔꯣ ꯁꯅꯥꯊꯣꯏꯅ ꯃꯥꯅ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯦ ꯑꯩꯈꯣই ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯌꯥꯕ ꯄꯤꯔꯕꯅꯦ ꯈꯥꯕꯅ ꯑꯗꯨꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯔꯣ ꯏꯆꯟꯅ ꯌꯥꯔꯣꯏ ꯈꯥꯕꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯁꯥꯅꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯊꯣꯏꯒ ꯅꯨꯡꯁꯤꯒꯅ ꯅꯝꯗꯅ ꯏꯆꯟꯒꯤ ꯅꯝꯕꯔ ꯈꯥꯕꯗ ꯄꯤꯊꯣꯛꯈꯤ ꯈꯥꯕꯁꯨ ꯏꯆꯟꯅ ꯌꯥꯅꯤꯡꯗꯕꯗꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯈꯥꯕꯅ ꯅꯣꯏ ꯑꯅꯤ ꯁꯅꯥꯊꯣꯏ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯅ ꯑꯩꯁꯨ ꯈꯪꯕꯤꯕ꯭ꯔꯣ ꯇꯥꯃꯣ ꯈꯥꯕꯕꯣ ꯈꯥꯕꯅ ꯈꯪꯉꯦ ꯅꯪ ꯂꯨꯍꯣꯡꯈꯤꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯅꯨꯡꯁꯤꯅ ꯍꯥ ꯈꯥꯕꯅ ꯆꯠꯂꯨꯈꯤꯒꯦ ꯏꯆꯟ ꯅꯪ ꯑꯩ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯔꯥꯎꯅ ꯁ꯭ꯀꯣꯔꯄꯤꯌꯣ ꯑꯗꯨ ꯊꯧꯔꯒ ꯍꯟꯈꯤ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯉꯝꯃꯦꯗꯅ ꯆꯪꯉꯒꯦ ꯑꯩꯁꯨ ꯁꯅꯥꯊꯣꯏ ꯑꯁꯦ ꯐꯖꯅ ꯄꯨꯕꯤꯌꯨꯀꯣ ꯏꯆꯟ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯦ ꯁꯅꯥꯊꯣꯏꯒ ꯑꯩꯒꯅ ꯁꯤꯜꯂꯤꯕꯁꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤ ꯁꯅꯥꯊꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯒꯦ ꯇꯧꯕꯗ ꯏꯆꯟꯒꯤ ꯃꯤꯂꯨ ꯑꯅꯤꯗ ꯏꯔꯥꯡ ꯏꯍꯧꯔꯝꯕ ꯎꯔꯛꯏ ꯃꯍꯥꯛꯀꯤ ꯌꯥꯝꯕꯨꯡ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯛꯇꯒꯤ ꯈꯥꯛꯇꯨꯅ ꯊꯝꯖꯔꯤꯕ ꯀꯅꯥꯗꯁꯨ ꯁꯤꯟꯅꯔꯣꯏ ꯈꯟꯖꯕ ꯏꯆꯟꯒꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯈꯥꯕꯒꯤ ꯃꯐꯝꯗ ꯃꯁꯥꯅ ꯌꯥꯅꯤꯡꯗꯅ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯏꯆꯟꯒꯤ ꯊꯃꯣꯏꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯖꯩ ꯏꯆꯟꯒ ꯁꯅꯥꯊꯣꯏꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗꯕꯤ ꯍꯟꯃꯤꯟꯅꯔꯛꯂꯦ
ꯁꯅꯥꯊꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯒ ꯁꯅꯥꯊꯣꯏ ꯀꯨꯝꯊꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ "ꯏꯆꯟ" ꯍꯔꯥꯎꯅ ꯀꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯕꯨ ꯃꯤꯔꯥꯏꯔꯛꯇ꯭ꯔꯤꯕꯤ ꯏꯆꯟ ꯁꯅꯥꯊꯣꯏꯅ ꯀꯧꯕꯗꯨ ꯈꯨꯝꯂꯝꯗꯕꯗ ꯅꯠꯇꯅ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗꯕꯤ ꯃꯌꯨꯝ ꯇꯝꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯏꯆꯟꯒꯤ ꯃꯇꯧꯗꯨꯗ ꯁꯅꯥꯊꯣꯏꯗꯨ ꯃꯊꯟꯇ ꯈꯟꯖꯔꯛꯏ, ꯉꯁꯤ ꯅꯨꯡꯁꯤꯒ ꯑꯩꯒꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯣꯏꯔꯕ꯭ꯔꯥ? ꯏꯆꯟꯅ ꯑꯁꯤ ꯌꯧꯅ ꯑꯩꯕꯨ ꯑꯃꯗꯤ ꯅꯨꯡꯁꯤꯕꯨ ꯋꯥꯔꯧꯔꯕ? ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯇꯁꯦꯡꯅ ꯂꯥꯜꯂꯦ꯫ ꯑꯩꯅ ꯀꯧꯕꯗ ꯅꯤꯡꯉꯝꯗꯕꯅ ꯈꯨꯝꯂꯝꯗꯕꯗ ꯅꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗ꯭ꯔꯕ? ꯅꯤꯡꯉꯝꯗꯅ ꯏꯆꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯂꯦꯞꯍꯧꯏ꯫ ꯏꯆꯟꯗꯤ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯕꯗ ꯉꯥꯏꯔꯕꯅꯤ꯫ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯈꯥꯕꯗ ꯃꯍꯥꯛꯅ ꯌꯥꯔꯦ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯂꯛꯂꯦ꯫ "ꯏꯆꯟ, ꯅꯪ ꯑꯩ ꯀꯥꯎꯕ ꯌꯥꯗꯦꯀꯣ?" ꯈꯥꯕꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨ ꯏꯆꯟꯒꯤ ꯃꯐꯝꯗꯗꯤ ꯅꯤꯡꯕ ꯀꯥꯏꯕ ꯂꯤꯁꯤꯡꯅ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯄꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯤ ꯌꯧꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯤꯕ ꯑꯗꯨꯗ ꯇꯌꯥꯜꯅ ꯑꯃꯨꯛ ꯊꯠꯂꯔꯦ꯫ ꯇꯌꯥꯜꯅ "ꯈꯥꯝꯃꯣ." ꯏꯆꯟ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯇꯌꯥꯜꯗ ꯌꯦꯡꯂꯒ ꯂꯩ, ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯏꯆꯟꯒꯤ ꯃꯛꯁꯤꯜꯂꯤꯕ ꯃꯥꯏꯊꯣꯡ, ꯄꯤꯔꯥꯡ ꯏꯍꯧꯔꯤꯕꯒꯤ ꯏꯔꯨ ꯂꯨꯔꯤꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯇꯌꯥꯜꯁꯨ ꯋꯥ ꯉꯥꯡꯕ ꯀꯥꯎꯕ ꯃꯈꯩ ꯏꯆꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯏꯆꯟꯅ ꯃꯉꯣꯟꯗꯒꯤ ꯃꯤꯠꯌꯦꯡ ꯅꯥꯊꯩꯈꯤꯕꯗꯒꯤ ꯇꯌꯥꯜꯁꯨ ꯃꯤꯠ ꯀꯨꯞꯂꯒ "ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ?" "ꯅꯨꯡꯁꯤ ꯍꯣꯏꯗ." "ꯀꯩꯗꯧꯕ?" "ꯆꯥꯛꯎꯝꯕ." "ꯀꯅꯥꯒ ꯆꯠꯀꯦ?" ꯏꯆꯟ ꯇꯌꯥꯜꯗ ꯃꯗꯨ ꯍꯪꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯛꯏ꯫ ꯇꯌꯥꯜꯁꯨ ꯏꯆꯟꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯏ, ꯑꯗꯨꯕꯨ ꯈꯪꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯍꯪꯂꯛꯂꯤ꯫ "ꯀꯅꯥꯒ ꯆꯠꯀꯦ ꯍꯥꯏꯔꯒ?" "ꯁꯅꯥꯊꯣꯏꯒ." "ꯑꯣ, ꯆꯥꯛꯎꯝꯕ ꯆꯠꯄꯁꯦ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯄꯨꯡ 3-4ꯐꯥꯎ ꯇꯧꯅꯕ ꯑꯣꯏꯔꯦ." ꯏꯆꯟ ꯁꯥꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯂꯕꯗꯤ ꯋꯥ ꯉꯥꯡꯗꯕ ꯇꯝꯃꯨ ꯍꯥꯏꯅꯔꯤꯕꯅꯤ, ꯑꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯈꯪꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯇꯌꯥꯜꯅ "ꯈꯨꯝꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯈꯨꯝꯃꯨꯔꯅꯨ꯫ ꯈꯨꯝꯅꯤꯡꯗꯕ ꯃꯤ ꯑꯃꯗ ꯑꯩꯅ ꯈꯨꯝꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯣ ꯀꯩꯅꯣꯝꯗꯤ ꯍꯪꯒꯦ." "ꯍꯪꯉꯣ." ꯇꯌꯥꯜ ꯈꯗꯥꯡꯗ ꯍꯥꯏꯔꯞ ꯈꯣꯠꯂꯒ ꯍꯪꯉꯛꯏ꯫ "ꯍꯟꯗꯛ ꯃꯔꯛ ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯇꯣꯏꯅ ꯒꯥꯔꯤ ꯑꯃ ꯈꯥꯝꯃꯤꯗꯨ ꯀꯅꯥꯒꯤꯅꯣ? ꯅꯪ ꯈꯪꯂꯥꯛꯄ꯭ꯔꯣ?" "ꯈꯪꯗꯦ." "ꯑꯩꯗꯤ ꯅꯪ ꯈꯪꯉꯝꯒꯅꯤ ꯈꯜꯂꯤꯗ." "ꯀꯃꯥꯏꯅ?" "ꯑꯩꯅ ꯁꯨꯝ ꯎꯕꯗ ꯒꯥꯔꯤ ꯊꯧꯔꯛꯏꯕ ꯅꯨꯄꯥꯗꯣ ꯅꯣꯏꯗ ꯆꯪꯕꯁꯨ ꯃꯥꯟꯕ, ꯑꯩꯒꯤ ꯃꯤꯠꯅꯔ ꯈꯪꯗꯦ." "ꯈꯪꯗꯦ ꯑꯩ." "ꯈꯪꯕꯨ ꯈꯪꯗ꯭ꯔꯗꯤ ꯐꯩꯅꯦ, ꯅꯪꯅ ꯑꯈꯪꯕ ꯃꯤ." ꯏꯆꯟ ꯇꯌꯥꯜꯗ ꯃꯤꯠꯌꯦꯡ ꯈꯪꯍꯣꯡ ꯍꯣꯡꯂꯒ ꯌꯦꯡꯉꯛꯏ꯫ "ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕ, ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ, ꯑꯗꯨꯒꯨꯝꯕ ꯑꯃ ꯏꯆꯤꯡ ꯆꯤꯡꯅꯕ." "ꯑꯩ ꯆꯠꯄ ꯌꯥꯔꯕꯣ?" "ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯕꯣ ꯅꯪ?" "ꯑꯩꯗꯤ ꯄꯤꯈ꯭ꯔꯦꯅ." "ꯅꯪꯕꯣ?" "ꯈꯪꯗꯕꯗꯣ, ꯃꯗꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝꯅꯤ." "ꯃꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯅꯦ." "ꯑꯩ ꯆꯠꯂꯒꯦ." ꯒꯥꯔꯤꯗꯨ ꯊꯧꯅꯅꯕ ꯁꯦꯝ ꯁꯥꯏ, ꯑꯗꯨꯕꯨ ꯇꯌꯥꯜꯅ ꯊꯠꯆꯤꯜꯂꯛꯏ꯫ ꯏꯆꯟ ꯇꯌꯥꯜꯗ ꯁꯥꯎꯔꯪꯅꯅ ꯌꯦꯡꯉꯒ ꯂꯩ꯫ ꯇꯌꯥꯜꯅ "ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯂꯧꯒꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯥꯊꯩꯔꯒ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯗ ꯆꯠꯈꯤꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯕ ꯉꯝꯃꯣꯏ." ꯇꯌꯥꯜꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯀꯅꯥꯅ ꯈꯪꯍꯜꯂꯝꯃꯤ? ꯇꯌꯥꯜꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯅꯨꯡꯁꯤꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯑꯝꯃꯒ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤ ꯍꯩꯇꯅ ꯅꯥꯊꯩꯔꯒ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ? ꯏꯆꯟ ꯀꯔꯤꯕꯨ ꯈꯨꯝꯂꯨꯅꯤ? ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯨꯠ ꯑꯗꯨꯗ ꯇꯌꯥꯜꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯄꯣꯛꯍꯜꯂꯦ꯫ "ꯑꯩꯁꯨ ꯅꯨꯄꯥꯅꯤ. ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯥꯛꯏꯕ ꯅꯨꯄꯥꯗꯣ ꯅꯪꯒ ꯈꯪꯅꯕ ꯃꯤꯁꯛꯅꯤ." ꯊꯧꯅꯥ ꯐꯅ ꯅꯠꯇꯦ ꯈꯨꯝꯕ ꯉꯝꯖꯗ꯭ꯔꯦ꯫ "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯜꯂꯝꯕ ꯑꯁꯤꯅ ꯍꯦꯛ ꯆꯨꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ. ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯅꯁꯥꯅ ꯌꯥꯒꯗꯕꯅꯤ." "ꯍꯥꯏꯒꯗꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ?" "ꯂꯣꯏꯗꯦ. ꯍꯥꯏꯅꯤꯡꯕꯗꯤ ꯂꯤꯁꯤꯡꯅꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯒꯗꯕ ꯃꯤꯁꯛꯅ ꯇꯥꯕꯤꯗ꯭ꯔꯤ." ꯏꯆꯟ ꯃꯈꯥ ꯇꯥꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯇꯌꯥꯜ ꯊꯩꯗꯣꯛꯑꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯏꯆꯟꯅ ꯆꯠꯈ꯭ꯔꯕꯗ ꯇꯌꯥꯜꯅ ꯏꯆꯟꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯟꯖꯍꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯁꯦ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯛꯁꯤꯜꯂꯤꯕ? ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯧꯗꯨꯅ ꯇꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯝꯕ꯭ꯔꯥ? ꯀꯧꯔꯝꯗꯦ. ꯀꯧꯔꯝꯗꯕꯒꯤ ꯃꯔꯝꯅ ꯀꯔꯤ? ꯑꯗꯨꯒ
maithong maksina ubagi maramna kari khangdok to bayade narol dagi hajilakliba lamlanum hakna Shaifuda yoktuna leiriba lemlei fahankhibadi khak yaroi ai leiringeida ichanna mayum yorokpada pari mangolda famlaga mingsel yenglaga matomta masam amuba sangnanaba hotnarami machan nupi ubada paridu noklaga pakhon chirai ichan tachaugi samsem ta sangbigera nangbu warabo 상게 따져 와디에 왜 나피도 한 홍독로 쏘다나 삼체 상벌로 해라가 홍하게 따져 호이 호이 어디디 따져 하오 안강 마삭 얌 누시 하오에 누시 저디야 마마 마삭 누시리두디 asumna wari sana sanadana machin manau sam sanglingayda ichangi mobiledu ring lai adubu hana yenglude adum ringdu khinglaga laibaduda pari na hairi ring khingli du kanagino nangmu paikhaludana masilo silaga pairege tacho amu khut thadokpa taleba hoi hoi adubu oiradi machan lukham sangbirakpada pari nontharaga machan da tapna hairi ichan yoibagi punsida ningba kaiba awaba mayoknaba haise yaudaba sungyama ke hade mabungna hayakliba wadu tabada ichan ngaihak khut lepi adubu amuk phatsangbadi haujai parisu adum makha tana tapna wangang lepri adubune yengoi punsida ningba amakhak thumkhidaba amadi awaba mayokna khibaduna punsi khongchatagi isana isagi momon minok amadi harawa nungai pumba manghanbadi chumde machalgi thamoida fauriba ningba kaibagi chainadu ubagi amadi khangbagini pari na nganglakibadu miyoiba ikhoina taibangda khongdara ku matamda ihan hanbada kaplaga taibang ku mai hana yaroklibane kaptaba angangdo kapte fatena mayok nariba miyoy aduna makhong pairaga makok yumlaga naujariba mafi thongjiba angangada kapnaba furibane aduga kafalibane masina kari dae miyoiba ikhoisa taibangda nungai yaifana ningba thungna awat apa laitana panba lakpana de taibangda awa pulum puna bagidamak lakpane aina awaba mathengnabada madu khakta khanchilaga laibadi punsigi mama lairoi kana kana gumbadi mittagi pirang sunggang gangdana nongmagi chara talibane adubu makhoigi maithong nongmata makshinde lanthengnagani khalaga I marik ama cheliba phawba honakhini haiba wakhalon galoinana taibang sintha kaidana suribane mabungna nganglakliba wafam adu darubadagi khangba ngamlai madudi mahakna khaliba wakhal pumba parina khanglamgani mabunggi samsangbadu loisilagle adubu mabungna wanganglaga laibanina adum taraga lai parina changjaro mabungna chango hairakpaga ichan nanghoroi matagum Bantharamdana imungda khongthang yangna changki pari machana changkhibadуда hanna yengdana aduma mahaki leiriba phibam adudagi hongba taude ichan phamungda famlaga mabungna ngangliba wahai mayamdu amata chithadana ningsingjari asukuibasi parigi machindagi asigumba wahai amukta tarakhidrabani asumna manglingaida mobile du ring lai kanano yengbadasu anauba number oirami masak khangdaba number oirabasu ichan laiba call du paikhali ichan na hello khabana abe aine nangda khabane ichan kaisu khumba ngamdana tarang amada lai nangna aigi thamoi amadi nungsibase masak khangbidrabasu aigi khonjel di khangbiyu ko be khabana sumna call toroklaga nungsibagi wakatba wahai darubada nongdai dembana ahing tumhandana ningai tawkhibadu ningsinglai aina phone tawraise fakira ba toina torokpasu nate masida nangna paying dise kai ginoba nangai sarawra khabana mo nang aiga yengnabada angang dai khange adubu nungsiruba kawbunina nangbu thadokpadi ngamtre ai puksel pipa nupane ai aje nungsiba amana nungsibi amagi mafamda tawfam tobo khuding aina mata kaidna torokani nangbu senaba adegi atai nang naibu nungsibiraknaba maduda aikhoi anigi marisa mino sitoine nongdai rembagi thamoiga khabagi thamoiga anigi khenabasu khudakta adum channa khangba ngamjarami
ꯑꯩꯅ ꯑꯉꯥꯡꯅꯤ ꯂꯥꯡꯒꯁꯅꯨ ꯊꯥꯗꯣꯛꯄꯁꯤꯗ ꯅꯪ ꯑꯩꯕꯨꯁꯨ ꯊꯧꯑꯣꯏꯗ꯭ꯔꯦꯅꯦ ꯃꯍꯥꯛꯀꯤ ꯌꯥꯝꯕꯨꯡꯅ ꯋꯥꯔꯧꯅ ꯍꯥꯏꯖꯔꯝꯕ ꯋꯥꯐꯝ ꯅꯤꯡꯁꯤꯡꯂꯛꯏ ꯈꯥꯕꯅ ꯑꯃꯨꯛ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗ꯭ꯔꯁꯨ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯦ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯕꯨ ꯊꯥꯖꯕꯤꯗꯨꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯂꯦ 이곳이나 마시나 방나로이를 칸두나 미빠이바 닝엄더 뽀루라바 이망더 따두나 라이바 마니 아마부 이곳다 시나비락라가 아이나 가리기 구dum째나 바실로이더리바 라이랑 럭덕이 아토이비 아이기 타모야 나이돔 살리비 싱게 라이랑 낭고 아이나 이곳이나 헥라가 생라바 마부기 라이생다 갓가니 라이콤 라이랑 마락다 가이덩농다 라이나 소이나 겔할로이 카바나 ngangliba mayamdu ichana karisu khumde mahakki wakhalda ꯅꯨꯡꯒꯥꯏꯔꯦꯝꯕ ꯈꯛꯇꯅꯤ ꯈꯜꯂꯤꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯁꯨ ꯅꯪꯕꯨ ꯑꯇꯣꯞꯄ ꯃꯤꯅ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯁꯨ ꯑꯩꯒꯤꯅꯦꯅ ꯅꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯗꯤ ꯌꯥꯗꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯥꯕꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯑꯣꯛꯂꯨꯕꯗꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯒꯥꯏꯔꯦꯝꯕꯅ ꯈꯪꯕ ꯊꯣꯛꯂꯕꯗꯤ ꯃꯉꯣꯟꯗ ꯁꯥꯎꯒꯅꯤ ꯋꯥꯔꯧꯒꯅꯤ ꯍꯥꯏꯕꯁꯨ ꯃꯊꯟꯇ ꯈꯜꯂꯛꯏ ꯈꯥꯕꯁꯨ ꯏꯆꯟꯅ ꯃꯍꯥꯛꯄꯨ ꯍꯩꯅꯗꯦ ꯈꯪꯖꯕꯅꯤꯅ ꯀꯨꯏꯅ ꯋꯥ ꯉꯥꯡꯕ ꯌꯥꯔꯔꯣꯏ ꯈꯪꯏ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯀꯔꯤ ꯇꯧꯔꯒ ꯏꯆꯟꯅ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯒꯅꯤ ꯌꯥꯅꯤꯡꯉꯣꯏ ꯍꯥꯏꯕ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯅ ꯀꯨꯏꯅ ꯉꯥꯡꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒ ꯈꯥꯕꯅ ꯌꯥꯆꯪꯂꯕꯅꯤ ꯅꯪꯁꯨ ꯊꯕꯛ ꯇꯧꯖꯔꯣ ꯊꯝꯃꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯇꯦꯛꯁ ꯊꯥꯔꯛꯀꯅꯤ ꯐꯖꯅ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯁꯨ ꯐꯖꯅ ꯂꯩꯒꯦ ꯈꯥꯕꯅ ꯀꯣꯜ ꯀꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯅ ꯀꯨꯏꯅ ꯏꯆꯟ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯎꯕꯗ ꯍꯔꯥꯎꯖꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯗꯒꯤ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯉꯁꯥꯏ ꯈꯥꯕꯗ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯄꯤꯊꯣꯛꯈꯤꯕꯗꯨ ꯃꯤꯠꯇ ꯎꯔꯛꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯋꯥꯔꯧꯅ ꯃꯉꯣꯟꯗ ꯑꯣꯏꯅꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯅꯪꯅ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄ꯭ꯔꯣꯕ ꯈꯣꯡꯊꯥꯡ ꯌꯩꯅ ꯅꯥꯀꯣꯡꯗ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯜꯂꯒ ꯂꯩ ꯃꯪꯂꯒ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯔꯒ ꯂꯩꯕꯗꯨ ꯅꯝꯂꯒ ꯀꯣꯜ ꯇꯧꯖꯩ ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ ꯏꯆꯟ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯒ ꯀꯣꯜꯗꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯇꯧꯖꯩ ꯍꯟꯗꯛꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯃꯊꯃꯣꯏ ꯆꯥꯛꯄ ꯍꯦꯟꯃꯟꯕꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯄꯦꯟꯅ ꯀꯞꯆꯩ ꯏꯆꯟꯒꯤ ꯃꯇꯧ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯎꯕ ꯊꯣꯛꯂꯕꯗꯤ ꯌꯦꯡꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯛ ꯄꯦꯟꯗꯅ ꯀꯞꯆꯕ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤ ꯍꯩꯃꯟꯗꯦ ꯌꯥꯝꯕꯨ ꯅꯪ ꯊꯃꯣꯏ ꯀꯟꯃꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯐꯝꯗꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯩꯁꯥ ꯂꯥꯡꯍꯟꯕ ꯅꯨꯡꯁꯤꯕꯒꯤ ꯃꯩꯁꯥ ꯑꯁꯨꯝꯅ ꯀꯜꯂꯝꯒꯅꯤ ꯈꯪꯂꯨꯗꯕꯅ ꯌꯥꯝꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡ ꯅꯤꯡꯁꯤꯡꯖꯗꯨꯅ ꯆꯍꯤ 3 ꯃꯌꯥ ꯃꯄꯤ ꯀꯪꯕ ꯂꯩꯇꯅ ꯈꯥꯡꯖꯔꯛꯄꯅꯤ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯎꯅꯕ ꯐꯪꯗꯕꯒꯤ ꯈꯥꯡꯂꯛꯄ ꯆꯩꯅꯥ ꯑꯗꯨꯒ ꯉꯁꯤ ꯈꯥꯕꯒ ꯅꯧꯅ ꯂꯣꯏꯅꯕ ꯍꯧꯔꯅꯤ ꯈꯜꯂꯨꯕꯗ ꯐꯪꯂꯤꯕ ꯆꯩꯅꯥ ꯑꯅꯤꯁꯤꯅ ꯆꯤꯡꯈꯥꯏꯅꯔꯛꯄꯗ ꯃꯁꯥꯗꯨ ꯆꯥꯛꯊꯦꯛꯂꯛꯄꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯔꯦ ꯃꯃꯤꯠ ꯃꯅꯥ ꯀꯨꯁꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯕꯝ ꯌꯦꯡꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯄꯥꯔꯤꯅ ꯏꯆꯟ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯎ ꯂꯥꯎꯗ ꯏꯆꯟꯅ ꯇꯥꯆꯧ ꯑꯩ ꯄꯨꯛꯁꯦ ꯏꯪꯊꯪ ꯊꯪꯒꯠꯂꯦ ꯊꯥꯎ ꯌꯥꯝꯅ ꯆꯥꯃꯟꯕꯒꯤꯔ ꯈꯪꯗꯦ ꯑꯃꯨꯕꯤꯅ ꯈꯔ ꯆꯥꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯣ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏ ꯏꯆꯟꯅ ꯌꯥꯅꯤ ꯉꯁꯤ ꯈꯛ ꯆꯔꯥ ꯍꯦꯟꯕꯁꯨ ꯅꯠꯇꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩ ꯈꯛꯇꯅ ꯋꯥꯖꯩꯌꯦ ꯏꯃꯥꯅ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯃꯨꯕꯤꯅ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ ꯑꯩ ꯏꯆꯟꯅ ꯉꯝꯃꯣꯏꯌꯦ ꯈꯪꯉꯦ ꯑꯃꯨꯕꯤꯅ ꯃꯆꯤꯟꯁꯦ ꯈꯨꯝꯕ ꯂꯦꯞꯇꯦ ꯃꯁꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯑꯃ ꯈꯜꯂꯨ ꯆꯥꯁꯦ ꯍꯥꯏꯕ ꯀꯧꯕꯁꯨ ꯌꯥꯗꯦꯗꯣ ꯚꯤꯇꯥꯃꯤꯟ ꯄꯤꯊꯛꯏ ꯆꯥꯡ ꯅꯥꯏꯅ ꯊꯛꯑꯝꯃꯣꯏ ꯃꯥꯅ ꯇꯧꯔꯤꯕ खरा लंथो खरा हिदो खरा लोसिन इचन ममाद लेपोना इंगित तौजै मारीना चैरा अनिना मदुदा अमुबिना इस नंग तासौदी कीने नत्रा हाइदो कनि लोइना लम याम हेनगदौरि नंगना हाइना बया रोइदौरि चाउरगा फरकदरा खलगा सुम हेनजले एबा मा किसिनगनो लाउ देबी मनंगबा इमा चानिंग देबा अहिंग तोइले चेलगा वाजदोइसे अइने इमा नतिए नंगबु हयें नयुमना कई पालगा कदोम थोक्तोइनो युम पालसु चरा हेनबा याइना मीना चानिंगदबबो नपुरोइबो ओइदौदो नंगना चकचादे खंगदी चरा हेनबा नुपा ओइरमदी कमाइ तौबा हौजिक मतमगी नुपानाबु माइ नुपि सेनबा ngममगद्रो
ꯑꯍꯤꯡꯗ ꯌꯨ ꯉꯥꯎꯔꯒ ꯑꯗꯨꯝ ꯍꯜꯂꯛꯀꯗꯕ ꯃꯔꯩꯔꯦ ꯊꯋꯥ ꯁꯨꯡꯁꯥ ꯁꯥꯗꯦꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯅꯠꯇꯦꯕ ꯏꯃꯥ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯌꯨꯝ ꯄꯥꯟꯕ ꯑꯗꯒꯤ ꯃꯧꯑꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯏꯃꯥꯕꯨ ꯉꯥꯎꯗꯤ ꯀꯃꯥꯏ ꯍꯥꯏꯗꯣꯔꯤꯒꯦ ꯄꯥꯔꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯃꯥꯒ ꯃꯆꯜꯒꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯊꯤꯛ ꯊꯤꯛ ꯅꯣꯛꯊꯣꯔꯛꯂꯦ ꯄꯥꯔꯤꯅ ꯆꯥꯟꯅꯅ ꯅꯣꯛꯂꯛꯂꯕ ꯑꯗꯨꯗꯗꯤ ꯏꯆꯟꯗꯤ ꯏꯀꯥꯏꯕꯅ ꯑꯗꯨꯝ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ ꯑꯃꯨꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯣꯂꯦꯖꯇ ꯈꯥꯕ ꯃꯍꯧꯁꯥꯒꯨꯝ ꯏꯆꯟꯕꯨ ꯁꯪꯕ ꯂꯥꯛꯆꯩ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯂꯩꯕ ꯎꯕꯗ ꯏꯅꯥꯎꯕꯗꯨ ꯇꯤꯡ ꯁꯣꯛꯂꯕꯅꯤ ꯏꯅꯥꯎꯕꯅ ꯊꯣꯏ ꯁꯅꯥꯊꯣꯏꯅ ꯊꯣꯏ ꯀꯔꯤꯅꯣ ꯈꯨꯝꯃꯤꯁꯦ ꯇꯥꯗ꯭ꯔꯣ ꯀꯧꯔꯗꯤ ꯌꯦꯡꯉꯛꯄ ꯀꯩꯗꯧꯒꯦ ꯍꯥ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯩꯁꯦ ꯀꯩꯗꯧꯅꯕꯅꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯣ ꯑꯗꯨ ꯈꯛꯇ ꯅꯠꯇ꯭ꯔꯗꯤ ꯀꯣꯔꯤꯌꯥ ꯗ꯭ꯔꯃꯥꯒꯤ ꯃꯑꯣꯡꯗ ꯉꯥꯊꯕꯤꯒ ꯇꯧꯁꯦ ꯍꯥꯏꯔꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯪꯂꯥꯒꯤ ꯂꯝꯕꯤꯗꯒ ꯁꯥꯇꯤꯟ ꯀꯨꯞꯁꯤꯜꯂꯒ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯕꯤ ꯑꯗꯨꯃꯥꯏꯅ ꯐꯝꯕ ꯄꯥꯝꯃꯛꯏꯔꯕ ꯀꯥꯏꯗꯩ ꯋꯥꯅꯣ ꯃꯥꯅ ꯀꯣꯊꯣꯔꯛꯑꯒ ꯁ꯭ꯋꯥꯏꯗ ꯉꯥꯡꯁꯛꯂꯤꯁꯤꯕꯨ ꯑꯩꯕꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯗ ꯌꯦꯡꯉꯣ ꯍꯥꯏꯁꯤ ꯀꯩꯅꯣꯕ ꯅꯪ ꯆꯩ ꯌꯥꯝꯅ ꯋꯥꯠꯄ ꯑꯉꯥꯡꯅꯦ ꯏꯍꯦ ꯑꯩꯁꯤ ꯅꯪꯅ ꯍꯟꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯅ ꯍꯟꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯟꯕ ꯍꯟꯗꯕ ꯑꯗꯨꯝ ꯆꯍꯤ ꯅꯧꯕ ꯃꯤꯅꯁꯨ ꯑꯍꯜ ꯁꯥꯕ ꯌꯥꯏꯅ ꯅꯪꯒꯤ ꯋꯥꯗꯣ ꯑꯝꯇ ꯀꯥꯏꯗꯔꯣ ꯂꯪꯊꯣꯛꯀꯣꯀꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯨꯌꯥꯝꯅ ꯃꯔꯩ ꯀꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯣꯜꯂꯛꯄꯩꯔꯕ ꯀꯩꯅꯣ ꯅꯨꯄꯥꯗ ꯅꯨꯄꯥ ꯑꯣꯜꯂꯛꯄꯩꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯗꯨꯝ ꯑꯣꯏꯗꯧꯕ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯗꯧꯕ ꯁꯅꯥꯅ ꯁꯅꯥ ꯂꯨꯄꯥꯅ ꯂꯨꯄꯥ ꯑꯅꯤꯁꯦ ꯃꯥꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯥꯔꯦꯕ ꯅꯪꯅ ꯍꯟꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯏꯅꯥꯎꯕ ꯈꯥꯕꯅ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯉꯤ ꯁꯅꯥꯊꯣꯏꯁꯨ ꯃꯥꯅ ꯌꯦꯡꯉꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤꯕꯅꯤ ꯇꯣ ꯅꯍꯥꯟꯒꯤ ꯅꯨꯄꯥꯁꯦ ꯀꯔꯤꯕ ꯇꯥꯃꯣ ꯈꯥꯕꯔꯣ ꯀꯅꯥꯏ ꯇꯥꯃꯣ ꯏꯍꯦ ꯅꯪꯒꯤ ꯇꯥꯃꯣꯔꯣꯁꯦ ꯑꯁ ꯑꯩꯗ ꯂꯩꯀꯠ ꯃꯅꯨꯡ ꯆꯪꯖꯈ꯭ꯔꯒꯦꯗ ꯇꯥꯃꯣ ꯀꯥꯏꯅ ꯌꯥꯝ ꯇꯥꯃꯣꯔꯕ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯣꯗꯥ ꯈꯥꯕꯅꯤ ꯅꯪ ꯏꯕꯦꯝꯃ ꯅꯪ ꯇꯥꯃꯣ ꯀꯥꯏꯅ ꯇꯥꯃꯣ ꯀꯧꯕ ꯌꯥꯏꯅ ꯌꯥꯗꯦ ꯀꯩꯒꯤ ꯑꯇꯩꯗ ꯀꯧꯔꯁꯨ ꯑꯁꯦ ꯅꯨꯄꯥꯁꯤꯗꯗꯤ ꯑꯩꯅ ꯀꯧꯕ ꯌꯥꯗꯦ ꯍꯣꯏꯁꯦ ꯑꯃ ꯍꯦꯛꯇ ꯀꯧꯔꯒꯦ ꯇꯥꯃꯣ ꯈꯥꯕ ꯅꯠꯇ꯭ꯔꯁꯨ ꯗꯥ ꯈꯥꯕ ꯀꯧꯕ ꯌꯥꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡꯕꯗ ꯁꯠ ꯌꯥꯅꯁꯦ ꯁꯅꯥꯊꯣꯏ ꯑꯋꯥꯕꯒꯤ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯏꯅꯥꯎꯕꯗ ꯌꯦꯡꯉꯒ ꯍꯪꯉꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯁꯤ ꯀꯩꯅꯣ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯕꯤꯄꯤ ꯄꯣꯛꯈꯥꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯏꯅꯥꯎꯕ ꯈꯥꯕꯗ ꯌꯦꯡꯂꯝꯕꯗꯒꯤ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯃꯤꯠ ꯈꯨꯖꯤꯜꯂꯒ ꯍꯪꯉꯛꯏ ꯀꯩꯅꯣ ꯏꯆꯟꯁꯦ ꯅꯣꯏ ꯈꯥꯕ ꯍꯥꯏꯁꯦ ꯀꯣꯏꯔꯕꯣ ꯑꯗꯨꯕꯨ ꯋꯥꯍꯪꯅꯤ ꯀꯥꯏꯅ ꯑꯩꯅ ꯍꯪꯉꯤꯁꯦ ꯀꯅꯥꯗꯅꯣ ꯍꯣꯏꯕ ꯀꯣꯏꯔꯕꯅꯦ ꯀꯔꯝꯕ ꯆꯍꯤꯗ ꯀꯣꯏꯔꯤꯕ ꯅꯍꯥꯟꯗ ꯏꯆꯟꯅ ꯃꯁꯛ ꯐꯥꯎ ꯌꯦꯡꯈꯤꯗꯕ ꯅꯨꯄꯥꯁꯤꯗ ꯅꯔꯣꯟ ꯁꯦꯡꯉꯣ ꯅꯪꯅ ꯁꯦꯝꯕ꯭ꯔꯥ ꯏꯍꯦ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯃꯥꯏꯗꯣ ꯌꯥꯗꯦꯅꯦ ꯌꯦꯡꯕꯗ ꯀꯩꯅꯣ ꯌꯦꯡꯕꯗ ꯌꯥꯗꯦ ꯀꯥꯏꯅ ꯍꯣꯏ ꯅꯃꯥꯏꯗꯨꯗꯅꯦ ꯈꯨꯇꯨꯝꯁꯤꯅ ꯁꯨꯗꯠꯂꯛꯀꯅꯤ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯁꯨꯔꯗꯤꯅꯦ ꯅꯪꯅ ꯉꯔꯥꯡ ꯀꯤꯟꯅ ꯊꯤꯜꯂꯝꯕꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯈꯟꯒꯅꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯁꯛꯇꯥ ꯑꯁꯦ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯇ ꯊꯦꯡꯅꯔꯛꯑꯝꯃꯣꯏꯌꯦ ꯀꯃꯥꯏꯅ ꯏꯅꯥꯎꯕ ꯅꯨꯄꯤꯗꯧꯅ ꯇꯞꯆꯔꯁꯨ ꯅꯨꯄꯥꯅꯤ ꯃꯍꯥꯛꯁꯨ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯃꯉꯣꯟꯗꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯔꯛꯂꯦ ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯆꯣꯞꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯅꯕ꯭ꯔꯣ ꯀꯣꯂꯦꯖꯅꯤ ꯑꯃꯅꯤ ꯈꯥꯛꯇꯦ ꯏꯆꯟꯒꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯔꯒ ꯂꯩꯕꯁꯤꯕꯨ ꯀꯅꯥꯏ ꯅꯨꯄꯥꯅ ꯇꯧꯅꯒꯦ ꯃꯊꯧꯒ ꯑꯝꯇ ꯂꯩꯇꯕ ꯃꯤꯔꯕ ꯑꯁꯤꯕꯨ ꯂꯩꯔꯝꯃꯔꯣꯏꯌꯦ ꯃꯤꯔꯦꯝ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯅꯨꯄꯤ ꯀꯣꯏꯍꯧꯗ꯭ꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯌꯥꯅꯤꯡꯗꯕ ꯌꯥꯝ ꯄꯛꯇꯕ ꯋꯥꯍꯩ ꯃꯗꯨ ꯍꯥꯏꯕ ꯀꯥꯡꯕꯨ ꯃꯔꯛꯇꯅꯦ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯁꯅꯥꯊꯣꯏꯗꯤ ꯏꯅꯥꯎꯕꯒꯤ ꯑꯅꯧꯕ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯂꯒ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯅꯁꯛꯇꯣ ꯀꯩꯅꯣ ꯅꯣꯛꯅꯤꯡꯕ ꯀꯥꯏꯗꯦ ꯑꯩꯁꯦ ꯀꯅꯥꯅꯣꯕ ꯑꯩꯁꯦ ꯀꯅꯥꯅꯣꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯅꯨ ꯅꯪ ꯀꯂꯛ ꯄꯦꯟꯗ꯭ꯔꯣ ꯏꯆꯟꯅ ꯀ꯭ꯂꯥꯁꯇꯒꯤ ꯍꯦꯟꯗꯣꯛꯑꯣ ꯌꯥꯗ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯃꯤ ꯇꯥꯃꯣ ꯅꯠꯇꯦ ꯗꯥ ꯈꯥꯕꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ ꯍꯥꯏꯔꯛꯇꯦ ꯑꯗꯣ ꯃꯁꯛꯁꯦ ꯎꯕꯗ ꯀꯩꯒꯤꯅೋ ꯈꯪꯗꯦ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯊꯧꯑꯣꯏꯗꯕ ꯀꯧꯋꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤꯅꯦ ꯁꯣꯏꯗꯅ ꯂꯥꯟꯒꯅꯤ ꯑꯩ ꯈꯨꯠꯇ ꯁꯅꯥꯊꯣꯏꯁꯨ ꯈꯪꯉꯤ ꯏꯆꯟ ꯃꯁꯥꯗꯨ ꯁꯨꯡꯍꯩ ꯍꯩꯅꯗ꯭ꯔꯦ ꯍꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯈꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯈꯟꯕꯗ ꯇꯟꯕꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯍꯦꯟꯗꯣꯛꯑꯣ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯑꯃꯔꯣꯝꯗ ꯀꯔꯤꯒꯤꯅೋ ꯈꯪꯗꯦ ꯏꯅꯥꯎꯕꯅ ꯈꯥꯕꯒꯤ ꯃꯁꯛ ꯍꯦꯛ ꯎꯕꯗ ꯃꯊꯟꯇ ꯄꯪꯁꯥꯎꯗ ꯁꯥꯎꯕ
ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯝ ꯇꯧꯏ꯫ ꯁꯅꯥꯊꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯝꯗ꯭ꯔꯕꯅꯤ꯫